अहानबा फेस के कोविड वैक्सीन ngasi thunglaragani mafam tara da vaccine kapnanaba sem saba loikhre January 13 tagi ahanba phase oina COVID-19 vaccine kapthoknaba sem saba loikhibaga loinana Serum Institute of Bharat Biotech na saba Covaxin amasung Covishield yumcha kaisa numit ki numit yungba pung ahum lom tabada thunglaragani akhanaba flight amana purakadaba loinana Frontline workers sing da kapthoknaba akhanaba mafam tara su semgatkhre mafam sing adudi Imphal East ki Jenims Imphal West ki Rims Churachandpur ki District Hospital Senapati District Hospital Ukhrul District Hospital Bishnupur District Hospital Thoubal District Hospital Tamenglong District Hospital amasung Langol da laiba Siza Hospital and Research Institute ni hairiba hospital sing asida ahanba phase ki oina miyoi chama punna miyoi lising ama COVID vaccine kapthoknaba pandam thamle press na phangba paw amagi matung inna akhanaba hospital sing asida nongmada miyoi chama vaccine kapthokpaga loinana ahanba phase ta miyoi lising nimpu humdoi vaccine kapthoknaba pandam thamle health worker amasung tangai fadaba lamsing da thabak tawriba miyoi singda vaccine ase ahanbo ina kapthoknaba thawrang loikhre Assam amasung Meghalaya gi vaccine singde ngasi numidang wairam Guwahati gi Lokpriya Gopinath Bordoloi International Airport ta thunglakhrei vaccine sing adu box kunda purakhe loinana dose lising taraga ni thoi yaure loinana airport adu gi nakna semgatpa cold storage ta khudak ta thamjinkhre ngasi Guwahati da thunglakhiba vaccine box kun adu gi manungda ahum Meghalaya gi ni aduga taraga tare na Assam state ki ni Serum Institute of India amasung Bharat Biotech na puthokpa COVID vaccine ani India gi drug regulator na athu akai gi oina kapthokpagi ayaba pikraba matung saliba tha sigi taraga taruk tagi India gi frontline workers singda kapnaba laingak na laukthokibani Central government na Serum Institute tagi COVID vaccine dose million taraga mathoi leina ba order pi khiba laikhrei vaccine dose amada laingak na lupa chani da leibaga loina na frontline workers singda lemna vaccine adu kapthokani loina na leibak asigi oina vaccine dose million sama changani haina panari haire poultry amasung poultry product sing Manipur da pusilakpa thingkhre India gi mafam kayada bird flu sandorokliba si yenglaga state asida mapandagi highway sing amasung flight ta poultry amade poultry gi product sing pusilakpa thingkhre veterinary and animal husbandry gi commissioner H Gyan Prakashna thokpa cherol amagi matungin yerum meat amasung ahingba yen nganu Guinea Fowls Turkey quails yauna state asida mapandagi highway sing amasung flight ta pusilakpa khudaktagi thingkhre haire border district singda lairiba DC sing SP sing amasung district veterinary officer singna poultry amasung poultry product sing pusilaktanabagi khongthang laukhanaba khangan khibaga loinana laichet asigi targeted surveillance ki thabak khudaktagi laukhatnabasu veterinary director da khangan khre haire sawmill ayamba logi wangmada chalaire Manipur gi sawmill kharana umang kokthokpada mateng pangsillei Manipur gi tongan ba district singda leiriba sawmill u khaibagi mill ayamba logi wangmada chalaire state asida chalairiba sawmill kharana umang wangmang kokthokpada mateng pangsinbagi wakat laklei Forest Department ki record matung inna hauzik state asida license paiba sawmill samaga tarani thoi khaktamak leiri masigi manungda sahi gi oina chang naina revenue torokpa sawmill de supnatagi nifurom tane masigi su mathakta license yaudana Manipur gi tongan ba mafam singda sawmill kaya amasu chalairi makoina Manipur gi umang singdagi u kaya yamna sahi amada yalibagi haibagi chapchaba record lengak na khangba ngamdre hiram asigi matangda Manipur lenga ki Forest Department ki phangba pawgi matung inna haukiba chahi lising amaga chamapan maudra nipan gi January 15 da Supreme Court na thokiba order amagi matung inna committee ama semduna state asida sawmill samaga tarani thoi asi salai bagi ayaba pirambani masina tabatai sawmill chalai di basing asidi lona yadana chalai basing ni haire state asiki oina sawmill sing asi Industry Department ki makhada lairambadagi haukiba chahi 2018 dagi Forest Department ki makhada lairakhibani lairiba sawmill gi masing ase state adugi puthokliba ugi chang adu yenglaga lepani maram asina state asigi oina chahi amada timber cubic meter lising ahum ga chatruk rom tamak puthokpana maram oiduna hanadagi lairiba sawmill chamaga tarani thoi asigi machak raw material phauba
marang kaina piba ngamdre maram asina kumja lisinga maga chamapan maudranipan gi matungdagi state asida anauba sawmill hangnabagi license department na pirakhidravani logi matung inna hairiba sawmill sing asida piriba registration license asi sahi khudingi renew tawgadabani haiba leirabasu industry department ki makhada leiringai dadi supnagi sawmill ani ahumdagi hena license renew tawramde adubu hojikti sawmill nifugi mathakta register renew tawre asumna sawmill amana register tawbagi mamal asi chahi amagi oina lupa lising mangane loinana plywood factory singina lising tarani hairi pawasina makhatana hairi sawmill sing asida sizinariba using ase forest ki area dagi yanbane laingakna reserve forest oina lauthoklaba mafam sing asigi chahi oiba working plan sing semdoktuna thamme masina karamba forest ki mafam dagi chahi amagi oina u kaya yamna yangadagi haibadu laptop e masigi matungda sawmill tawriba singna forest department dagi ayaba lauraba tungda hairiba forest ki area dagi u yanbagi thabak ase tawbane adubu hairiba forest ki area sing asidagi department ki permit yaudana kanglon kaina u yalamba thengnarabadi department asina matam matamgi oiba logi action sing laukhatuna lakle masida sunatana license yaudana sawmill chalairiba sing asisu department asina phagatuna thingjin khiba kaya laikharbane state asigi oina hauji chalairiba sawmill sing asida department ki maikai dage survey chatpa amade yengsinbada hena khudong chanaba sawmill sing ase minor industrial state singda hongjinaba khanghan khrabane masigi matangda chayol khargi mamangda forest department na order amasu thokiba laikhre karigumba sawmill sing asina tha ani ki manungda district singda lairiba industrial state sing asida hongjindrabade makoida piriba license sing kaklagani haire amaromda haukiba chahi lisinga maga chamapan maudrani panda supreme court na thokiba order sing adugi matung inna manipur dagi puthokliba using ase awang nongpoki state sing asida natana leibak asigi atopa state singda puthokpa yade tangai fadana puthokpa tarabasu forest ministry ge ayaba mangjona logudabani haire hairiba kanglon ase u marang kaina horiba awang nongpoki state sing asidagi india gi atopa state singna u lauthokpa thingnaba semkhiba kanglon ne state asigi oina hojik phawbada mapandagi using leiduna sizinabagi official oiba record amata leite morerom gi pusilakpa thengnari bakhara asisu lona yadana pusilakpani haina paw asina makhatana haire oirakliba phiba masida paliba state asina akanba mijeng sangbiduna state asigi umang singdagi kanglon kaina uwa yaliba sing asibu thingnaba chapchaba policy ama sembiba mathau tai maduna taduna matam matamgi oiba thabak khaktama paikhatuna lambida u purakpa gari singdagi tax khaktama khomkatpa logi wangbada chalaiba sawmill sing asidagi tax khomgatlaga makhatana chalaibana chingba thawong sing asina lamdam asigi mangtharakliba umang sing asi kanba ngamloi masina akoibagi phibamda chauna akaiba piraktuna miyoiba khunaida achauba singnaba oirakani masida lainga khaktada inthokpagi mahutta aikoi khudingmangnasu akoibagi khal kaihandana thamnaba punna hotnaminaba changi haina environmentalist amana pause asida phongdorokle WHO gi team January 13 da Wuhan da chatuna corona virus ki haurakpham thizillagane US President Donald Trump na mahaki mahut silhauriba Joe Biden ge January 10 da inauguration tawgadoriba dugi mangoina na thauram adu thugaina bagi ki halakiba singi marakta leibaki konung asida emergency declaration ama order tawkhre ningthauka numita thokpa statement amada White House na haiki Washington DC da emergency adu ningthauka badagi January 10 phawba chatnagane White House ki matung ina emergency declaration aduna miyoi bagi punsi kananaba amasung miyamgi lanthum public health amasung safety ngaknaba mathau taba khudaki thabak singidamak chanaba tengbang piragani amasung District of Columbia da mang takhanba yabagi akiba adu thingnanaba natraga hantahannaba thabak laukhat hallagani masa singi mangda mapana loina be manembok hatkre Tripura gi Dalai District ngarang ningthokaba numita aki tujungba thokdok amada nupa amana macha ani gi mamangda magi nupi amasung manembok hatkre amasung haksang sing adu maset yanthakre madugi matung mahak hu thaki hairi khunja singna I marakta nupi ani gi haksang ta duna leiramba amasung angang sing aduna pakhatuna kap lauduna leiramkhiba thengnabadagi police ta pau pirakhibane Tripura gi konung Agartala dagi kilometer 3 lom lapa West Tripura gi Hapaniya da leiba miyoi adu atopa ka amada wakhan ta daduna leiramba thengnakhi
mahak fare amasung medical examination chathare masada hu yauba thengnaki adubu khudong thiningai oidre hairi mihat adu kari maramdagi no khangba ngamdre mahakpu hojik phawbada wahang pahong chathaba yadri haina sub divisional police officer Asis Das Gupta na haiki angang sing adu Dalai Child Welfare Officer da khusin nakhre accused adugi nupi amasung angang sing adu haukiba tha maridom makoigi maboki yumda lairakibani साथीबा मिहार अदु मतै मनाउगी मरक्ता यानदबा अमदगी ओइरंबा याई हाइखी।